Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasisu mahausagom Minoktuna Nisani taruk suba tangkak amok puduna lakjari mayam punna taminarasi. Nupa ama changakpa ubaduda sana thongdu solon chinba saraga phondu metuna ngambada call tawani. Ngambasu gari thauduna lakpa oibana call receive tawbada matam khara changkri. Ngamana call oglakpaga mapa chanana nupandu yausalakpani. Phondu receive tawbagi vibration ama ngangbado sana khangli. Adubu nakongna thangatpadi tawdri adumak waridu tahanduna thamli. Somda ngamba gari thawna tawriba waridu tabada yumdagi thawdorokpa hawbada ngairiba gariduda masado leitana phamdana leiba ngamdri. Gari do phat kami, phone so nakongda dumang naptuna tari. Makongdu yangna, laungna, magi katamna thangduna laglaga, drawer ama chingthokduna. Nahanwai, mana sizinaduna thamkiba, mobile, model khara litak tawba ama puthokduna, makhada muk chintharagli. Gari na phamduna, nakongna thamliba phone do, laung tharaga, singthagi number do, hawjuk purakpa, phone do da namnaga, call tawsilli. Ikui-kuidana phat oklei amaduso ngamba hatu tawduna pakhatpa magaloinana. Nangkai lege yumda lei phare nangna khara nai sanagi manaktamna chalo aisu langna batawrgi koidawi awrge kanana nupa amana kaino marai kana tawri nisa chaba mi sumali. Okay ai chalage nangna hojik kaida leiriba yumdagi gari thawdorgen tawri. Okay ai nahani yoramage Thamiko. Singthana call to hek kakibaga ngambado Braden gi number da call among tokseli hek oglakbaga Bradena nang labo ai ngai lere kyam warige thoro sorok ta leramo sana do kanano nupa amalaga kai no khara ngangnari kharthuro koino asibo khara nak poyai feral da paw ma pi khodana dude mai number do ngone yaudi singtha do khara halamona ai nai kibani ma haidaba hormani phare law adudi adum payo konang so gari do thawduna ngambana Braden bu pick up tawraga lakpaduda nongthang lakpa matang do oire ngasai gi thang ullabaso maduda pokpa mi paibadudagi hena nongthang lakpa sidana hena mi paiba pokri ngambana singthada call tawri ngamba ayodore kidawi yorge nongthang da nangna call do toksilo yare tawge thamo call du kakraba madong minute phana kanadana singthana ma call back tawrakli ngamba nongthang du call parakti somda ngangne rakliba wari tuda somlo silakpa oibana ngamba makut khutum da tasiladuna steering du da kinna thelli aduga phone da muk ansunduna hairakli somtoksilo pairakju phawba mamu distract obu yana ba nangna karsilo. Okay singthasu call do hanjin tawade adubu receive tawrakpa leikidre gari gi speed do khara hena yangna thawduna singthana hana mafamda yausilagli laibak fabana mana yausilakpa matangduda nongthangna sanabu chingduna sorok tamna puthorakpa matangduda hek thingnare chingduna purakliba nongthangi mangduda singtha phajang sinduna lepseli chingambadu lemlaga nongthang sauna yengakpada singtha oirambaduda khajikti ngaklap tawri Pina pumchot na lebliba sana kabli ka kawrakli je nongthang singthada kharap ka yengleduna hado ai gi lambida yeke khangano lemna chakho ko maduna nangi khoida ge phoboi gani nangna na khut paitana phari bangang do ando hantha do aina lemna hairi ngai sida nangsu lemna yahona phani na khali kai gi no aina haiba ya basuna ta banangna engona ai pe pirise nangi hakjang do engona ka thokpa ngamgadro Nonsense! Singthana jangsanduna nongthangi khajaiduda kupakna makol haurap tharagli nongthang so chainaduna mamaiduna kanamada khajik laithokduna leiri amak phanan khalakduna singtha tamna makut kutumta selakduna thilaklibado singthana mamaido nakanamada phal laithokduna ngagli nongsa amagi mayada tungsilamlaba sajina yanungdagi palthokibagum nongthang hena sawhankre Maningdi yebliba nongmaido phalau thokduna singthangi laibaktuda namnakli
ꯃꯇꯧꯗꯨꯗ ꯁꯅꯥꯅ ꯄꯥꯈꯠꯅ ꯃꯈꯨꯠꯇꯨ ꯁꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯃꯣ ꯅꯣꯡꯊꯥꯡ ꯑꯗꯥꯏꯗ ꯇꯧꯕꯤꯒꯅꯨ ꯏꯆꯦ ꯅꯪ ꯆꯠꯂꯣ ꯏꯆꯦ꯫ ꯁꯤꯡꯊꯥꯁꯨ ꯃꯔꯤꯡꯖꯦꯜ ꯍꯥꯏꯐꯦꯠ ꯈꯥꯡꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯂꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯍꯟꯕꯤꯒꯗꯕ ꯃꯤꯗꯥ ꯅꯠꯇꯦ꯫ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯅꯣꯡꯃꯩ ꯃꯇꯣꯟꯗꯨ ꯄꯥꯏꯔꯒ ꯃꯔꯥꯏꯕꯛꯇ ꯊꯝꯂꯤ꯫ ꯃꯃꯤꯠꯅ ꯅꯣꯡꯊꯥꯡꯗ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯀꯞꯂꯛꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯇꯧꯗꯨꯗ ꯁꯅꯥꯗꯤ ꯄꯥꯈꯠꯄꯅ ꯀꯞꯂꯤ ꯑꯣ ꯈꯣꯡꯅ꯫ ꯅꯣꯡꯊꯥꯡꯗꯨ ꯈꯧꯇꯛꯇꯤ ꯆꯥꯕꯅꯤ ꯇꯧꯔꯛꯂꯤꯕ ꯁꯤꯡꯊꯥꯒꯤ ꯃꯑꯣꯡꯗꯨ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨ ꯍꯣꯡꯗꯅꯃꯛ ꯂꯦꯞꯂꯤ꯫ ꯁꯣꯛꯇꯨꯅ ꯃꯆꯤꯟꯅ ꯃꯄꯩꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯅꯨꯄꯤꯅꯤ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜꯗ ꯂꯦꯞꯂꯒ ꯊꯧꯅꯥ ꯐꯕꯒꯗꯤ ꯁꯥꯔꯛꯀꯅꯨ꯫ ꯏꯆꯦ ꯅꯪ ꯆꯠꯂꯣ ꯏꯆꯦ ꯇꯥꯃꯣ ꯅꯣꯡꯊꯥꯡ ꯏꯆꯦꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ꯫ ꯁꯅꯥꯅ ꯀꯞꯆꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯗ꯭ꯔꯤ꯫ ꯅꯣꯡꯊꯥꯡꯅ ꯈꯪꯍꯧꯗꯅ ꯃꯈꯣꯡ ꯌꯦꯠꯇꯨꯅ ꯊꯥꯡꯒꯠꯇꯨꯅ ꯁꯤꯡꯊꯥꯒꯤ ꯃꯕꯨꯛꯇ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯛꯄꯗ ꯁꯤꯡꯊꯥꯗꯨ ꯂꯣꯡꯅ ꯇꯥꯏ꯫ ꯃꯥꯅ ꯂꯣꯡꯅ ꯇꯥꯕꯗ ꯃꯥꯅ ꯄꯥꯏꯈꯤꯕ ꯅꯣꯡꯃꯩ ꯃꯇꯣꯟꯗꯨꯗ ꯀꯥ ꯍꯦꯟꯅ ꯆꯦꯅ ꯄꯥꯏꯕ ꯑꯣꯏꯕꯅ ꯃꯥꯅ ꯂꯣꯡꯅ ꯇꯥꯕꯗꯨꯗ ꯌꯥꯎꯔꯛꯂꯤ꯫ ꯅꯣꯡꯊꯥꯡꯁꯨ ꯈꯨꯠꯄꯥꯏ ꯆꯠꯍꯧꯗ꯭ꯔꯤ꯫ ꯆꯩꯅꯥꯗꯤ ꯍꯥꯏꯐꯦꯠ ꯐꯥꯎꯕꯅꯤ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯃꯥ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯅꯨꯄꯥ ꯑꯃꯅ ꯄꯥꯡꯒꯜ ꯈꯖꯤꯛ ꯐꯨꯗꯣꯛꯇꯨꯅ ꯁꯣꯛꯂꯛꯄꯗꯨꯗ ꯆꯩꯅꯥꯗꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯥꯡꯅ ꯍꯧꯖꯤꯛ ꯁꯤꯡꯊꯥꯗ ꯄꯤꯔꯤꯕ ꯆꯩꯅꯥ ꯑꯁꯤꯗꯤ ꯄꯥꯡꯒꯜ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯄ ꯆꯩꯅꯥꯅꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯁꯦꯀꯦꯟ ꯈꯔꯗꯨ ꯈꯥꯡꯂꯤ꯫ ꯁꯅꯥꯗꯨ ꯁꯤꯡꯊꯥꯅ ꯇꯨꯈꯤꯕ ꯎꯕꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯁꯤꯡꯊꯥꯕꯨ ꯀꯧꯒꯦ ꯇꯧꯕꯗꯨ ꯅꯣꯡꯊꯥꯡꯅ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯆꯦꯠꯃꯟꯕꯗꯨꯅ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯥꯈꯠꯅ ꯀꯧꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯅꯥ꯫ ꯏꯆꯦ ꯏꯆꯦ꯫ ꯁꯤꯡꯊꯥ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯅꯣꯡꯃꯩꯗꯨ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯅꯣꯡꯊꯥꯡꯁꯨ ꯆꯪꯁꯤꯟꯗꯨꯅ ꯁꯤꯡꯊꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯣꯡꯃꯩꯗꯨ ꯂꯧꯒꯗꯕꯒꯤ ꯇꯧꯕꯗꯨ ꯁꯤꯡꯊꯥꯅ ꯃꯈꯨꯠꯇꯨ ꯃꯅꯤꯡ ꯐꯠꯍꯜꯂꯤ꯫ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯣꯡꯊꯥꯡꯗꯨ꯫ ꯅꯊꯣꯏ ꯃꯆꯥꯗꯨ ꯃꯥꯡꯅꯤꯡꯗ꯭ꯔꯗꯤ ꯈꯨꯠꯂꯥꯏꯗ ꯄꯤꯔꯣ꯫ ꯁꯤꯡꯊꯥ ꯅꯣꯡꯊꯥꯡꯅ ꯍꯥꯏꯔꯤꯕꯗꯨ ꯊꯑꯣꯏꯗ ꯃꯦꯒꯥꯖꯤꯟ ꯔꯤꯂꯤꯁꯇꯨꯗ ꯐꯠ ꯅꯝꯂꯤ꯫ ꯑꯗꯨꯒ ꯃꯦꯒꯖꯤꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯕꯨꯂꯦꯠ ꯀꯌꯥꯝ ꯌꯥꯎꯔꯤꯕ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯆꯦꯛ ꯇꯧꯔꯤ꯫ ꯃꯔꯨ 2 ꯌꯥꯎꯔꯝꯂꯤ꯫ ꯃꯔꯨ ꯑꯃ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯕꯥꯛꯀꯤ ꯃꯌꯥꯏꯗꯨꯗ ꯊꯝꯗꯨꯅ ꯍꯥꯏꯐꯦꯠꯀ ꯌꯦꯡꯂꯤ꯫ ꯕꯦꯔꯦꯜꯗꯨ ꯆꯤꯡꯂꯒ ꯅꯣꯡꯃꯩ ꯃꯇꯣꯟꯗꯨ ꯅꯣꯡꯊꯥꯡꯗ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯂꯣꯛ ꯑꯣꯟ ꯇꯧꯗ꯭ꯔꯤꯕ ꯅꯣꯡꯃꯩ ꯑꯃꯅ ꯃꯤ ꯍꯥꯠꯄ ꯌꯥꯏ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯃꯔꯨ ꯆꯠꯀꯗ꯭ꯔꯣ ꯑꯗꯨꯏ ꯃꯇꯥꯡꯗꯨꯗ? ꯍꯧꯖꯤꯛꯅ ꯑꯩꯅ ꯃꯔꯨ ꯆꯠꯄ ꯌꯥꯕ ꯃꯑꯣꯡꯗ ꯑꯃ ꯁꯦꯝꯃꯕꯅꯤ꯫ ꯑꯉꯥꯡꯗꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕ ꯅꯪ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯈꯪꯉꯣ꯫ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯀꯥꯡꯕꯨꯔꯣ? ꯅꯣꯏꯒꯨꯝꯕ ꯃꯆꯥ ꯃꯁꯨꯗ ꯅꯣꯡꯊꯥꯡꯅ ꯀꯤꯕꯤꯒꯗꯕ ꯅꯠꯇꯦ ꯈꯪꯖꯤꯜꯂꯣ꯫ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯈꯨꯠꯂꯥꯏꯗ ꯄꯤꯔꯣ ꯑꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯁꯥꯏꯒꯦ꯫ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯑꯉꯥꯡꯗꯨ ꯊꯥꯗꯣ ꯃꯗꯨꯅ ꯅꯪꯒꯤ ꯌꯥꯝꯅ ꯐꯕ ꯑꯣꯏꯒꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯄꯨꯒꯦ ꯈꯟꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯈ꯭ꯔꯕꯅꯤ꯫ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯗꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯁꯤꯡꯊꯥ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯇ꯭ꯔꯤꯒꯔꯗꯨꯗ ꯇꯞꯅ ꯐꯣꯔꯁ ꯄꯤꯕ ꯍꯧꯔꯤ꯫ ꯑꯗꯨ ꯐꯥꯎꯕ ꯅꯣꯡꯊꯥꯡ ꯃꯆꯤ ꯂꯦꯡꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯆꯦꯅ ꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯆꯩꯅꯥ ꯐꯥꯎꯔꯕꯅꯤ ꯍꯥꯟꯅꯗꯒꯤ ꯀꯥ ꯍꯦꯟꯅ ꯈꯨꯗꯥꯡꯗꯨꯗ꯫ ꯁꯤꯡꯊꯥꯗꯨ ꯈꯪꯍꯧꯗꯅ ꯇ꯭ꯔꯤꯒꯔꯗꯨꯗ ꯐꯠ ꯅꯝꯂꯤ꯫ ꯅꯣꯡꯃꯩ ꯃꯇꯣꯟꯗꯨꯅ ꯅꯣꯡꯊꯥꯡꯒꯤ ꯈꯣꯡꯗꯣꯟ ꯃꯅꯥꯛꯇꯨꯗ ꯊꯝꯂꯒ ꯄꯥꯏꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯗꯨꯅ ꯅꯣꯡꯊꯥꯡꯒꯤ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯨꯒꯤ ꯍꯦꯛ ꯃꯇꯣꯟꯃꯛꯇꯗ ꯄꯥꯜꯂꯤ꯫ ꯁꯅꯥꯗꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯅꯥ ꯃꯦꯟꯁꯤꯟꯖꯗꯨꯅ ꯃꯃꯤꯠ ꯆꯦꯅ ꯎꯏꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯅꯣꯡꯊꯥꯡꯁꯨ ꯊꯥꯖꯗꯅ ꯈꯪꯀꯥꯞ ꯀꯥꯞꯊꯣꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯅꯤ꯫ ꯁꯤꯡꯊꯥ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯤꯕ ꯑꯇꯣꯞꯄ ꯃꯔꯨꯗꯨ ꯑꯃꯨꯛ ꯃꯦꯒꯖꯤꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯞꯆꯤꯟ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯅ ꯄꯤꯔꯤꯕ ꯋꯥꯔꯅꯤꯡꯁꯦ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯕꯅꯤꯅ ꯑꯩꯁꯨ ꯐꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯃꯔꯨꯁꯦ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯑꯃꯗ ꯑꯣꯏꯅ ꯊꯝꯃꯛꯄ ꯇꯥꯕꯅꯤ꯫ ꯍꯥꯏꯅ ꯃꯔꯨ ꯍꯥꯝꯂꯒ ꯃꯦꯒꯖꯤꯟꯗꯨ ꯑꯃꯨꯛ ꯅꯣꯡꯃꯩꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯃꯇꯣꯟꯗꯨꯅ ꯅꯣꯡꯊꯥꯡ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯃꯥꯅ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯅꯣꯡꯊꯥꯡ ꯀꯗꯥꯏꯗꯒꯤꯅꯣ ꯊꯥꯡ ꯑꯃꯅ ꯁꯅꯥꯒꯤ ꯉꯛꯇꯨꯗ ꯊꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯁꯤꯡꯊꯥ ꯁꯛꯇꯣꯡ ꯈꯖꯤꯛ ꯑꯣꯜꯂꯤ꯫ ꯅꯣꯡꯃꯩꯗꯨ ꯊꯥꯗꯣ꯫ ꯁꯅꯥ ꯀꯤꯕꯅ ꯃꯄꯤ ꯑꯣꯔꯣ ꯇꯥꯔꯤ꯫ ꯃꯃꯤꯠ ꯐꯥꯎꯕ ꯄꯥꯡꯕ ꯉꯝꯖꯗ ꯁꯨꯞꯆꯤꯟꯗꯨꯅ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯂꯩꯔꯤ꯫ ꯁꯤꯡꯊꯥ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯐꯠ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯅꯣꯡꯃꯩꯗꯨ ꯅꯣꯡꯊꯥꯡꯗ ꯄꯤꯔꯛꯂꯤ꯫ ꯈꯨꯠꯂꯥꯏꯗꯨ ꯊꯥꯗꯣ꯫ ꯅꯣꯡꯊꯥꯡ ꯅꯣꯡꯃꯩꯗꯨ ꯐꯠ ꯂꯧꯔꯤ꯫ ꯁꯅꯥꯒꯤ ꯉꯛꯇ ꯊꯝꯃꯝꯕ ꯊꯥꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯦꯅ ꯄꯥꯏꯔꯤꯕ ꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ
ꯃꯥꯒꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯕꯣꯂꯦꯔꯣꯗꯨ ꯇꯝꯅ ꯆꯤꯡꯒꯦ ꯇꯧꯕꯗ ꯁꯅꯥ ꯒ꯭ꯌꯥꯟ ꯌꯥꯎꯗ ꯂꯩꯃꯥꯏꯗ ꯍꯩꯊꯔꯛꯂꯤ꯫ ꯂꯥꯞꯇꯛꯅ ꯒꯥꯔꯤ ꯈꯔ ꯂꯥꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯁꯤꯡꯊꯥꯅ ꯀꯥꯞꯈꯤꯕ ꯅꯣꯡꯃꯩ ꯃꯈꯣꯜꯗꯨꯗ ꯅꯛꯅꯕꯗ ꯂꯩꯔꯝꯕ ꯂꯧ ꯁꯨꯔꯝꯕ ꯃꯌꯥꯝꯗꯨꯁꯨ ꯈꯔ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯂꯥꯛꯄ ꯎꯕꯗꯨꯗ ꯅꯣꯡꯊꯥꯡ ꯉꯥꯛꯉꯝꯕ ꯁꯅꯥꯕꯨ ꯃꯈꯥꯗ ꯊꯥꯗꯔꯝꯂꯒ ꯃꯥꯒꯤ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨ ꯇꯝꯅ ꯆꯦꯟꯈ꯭ꯔꯤ꯫ ꯁꯤꯡꯊꯥ ꯅꯣꯡꯊꯥꯡꯕꯨ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯤ꯫ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥꯕꯨ ꯀꯣꯟꯈꯠꯂꯤ꯫ ꯂꯥꯛꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯨꯗ ꯌꯦꯡꯂꯛꯂꯤ꯫ ꯈꯔ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯂꯤ ꯉꯝꯕꯒꯤ ꯒꯥꯔꯤꯅꯤ ꯍꯥꯏꯕꯗꯨ꯫ ꯁꯅꯥꯕꯨ ꯉꯥꯈꯠꯇꯨꯅ ꯃꯉꯣꯟꯗ ꯉꯥꯊꯍꯜꯂꯤ꯫ ꯊꯧꯔꯛꯂꯤꯕ ꯉꯝꯕ ꯍꯣꯏꯒꯤ ꯒꯥꯔꯤꯁꯨ ꯕ꯭ꯔꯦꯛꯇꯨ ꯈꯪꯐꯥ ꯐꯥꯗꯨꯅ ꯈꯥꯝꯂꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯄꯥꯈꯠꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯁꯤꯡꯊꯥꯅ ꯉꯝꯕꯗ ꯌꯦꯡꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯦ꯫ ꯉꯝꯕꯁꯨ ꯋꯥꯉꯥꯡꯗ ꯁꯅꯥꯕꯨ ꯄꯝꯗꯨꯅ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯁꯤꯠꯇꯨꯗ ꯉꯥꯗꯨꯅ ꯇꯣꯡꯍꯜꯂꯤ꯫ ꯃꯅꯤꯡꯒꯤ ꯆꯦꯟꯒ ꯐꯝ, ꯑꯩ ꯊꯧꯔꯒꯦ꯫ ꯁꯤꯡꯊꯥ ꯅꯪ ꯅꯪꯒꯤ ꯒꯥꯔꯤꯗꯨꯗ ꯂꯥꯛꯑꯣ꯫ ꯑꯍꯣꯏ ꯈꯤꯇꯪ ꯊꯨꯔꯣ꯫ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯍꯨꯝꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯤ꯫ ꯂꯩꯔꯝꯕ ꯗꯣꯛꯇꯔꯁꯤꯡꯗꯨ ꯇꯧꯔꯗꯨꯅ ꯌꯦꯡꯍꯟꯕꯗ ꯄꯥꯈꯠꯄꯒꯤ ꯉꯥꯏꯍꯥꯛ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯕꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯈꯜ ꯂꯥꯛꯀꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯥ ꯍꯦꯟꯅ ꯁꯣꯛꯄ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯤ꯫ ꯉꯝꯕ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯤ꯫ ꯃꯤꯍꯨꯟꯒꯤ ꯃꯈꯣꯜꯗꯨ ꯅꯛꯅ ꯂꯩꯕ ꯃꯤ ꯃꯈꯩꯗꯨ ꯇꯥꯔꯤ꯫ ꯁꯅꯥꯅ ꯗ꯭ꯔꯤꯞ ꯌꯥꯟꯗꯨꯅ ꯍꯤꯞꯂꯤꯕ ꯕꯦꯠ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯕ꯭ꯔꯦꯗꯦꯟꯒ ꯁꯤꯡꯊꯥꯒꯗꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯁꯤꯡꯊꯥꯗ ꯌꯦꯡꯗꯨꯅ ꯕ꯭ꯔꯦꯗꯦꯟꯅ ꯍꯪꯂꯛꯂꯤ, ꯅꯪꯗꯤ ꯀꯩꯝ ꯁꯣꯛꯇ꯭ꯔꯥ? ꯁꯤꯡꯊꯥ ꯃꯈꯨꯠꯇꯨ ꯃꯕꯨꯛꯇ ꯄꯥꯏꯔꯗꯨꯅ ꯄꯨꯛꯁꯦ ꯈꯤꯇꯪ ꯅꯥꯒꯨꯝ ꯇꯧꯏ꯫ ꯕ꯭ꯔꯦꯗꯦꯟ ꯄꯥꯈꯠꯅ, ꯀꯩꯅꯣ ꯄꯨꯛꯇ ꯀꯩꯗꯧꯔꯛꯏꯅꯣ ꯃꯥꯅ? ꯃꯈꯣꯡꯅ ꯀꯥꯎꯔꯛꯏꯅꯤ, ꯂꯩꯊꯣꯛꯄ ꯅꯪꯍꯧꯗ꯭ꯔꯕ꯫ ꯑꯩꯅ ꯅꯪ ꯅꯨꯄꯤꯅꯤ, ꯈꯔ ꯈꯔ ꯌꯦꯡꯉ ꯇꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯥꯎ ꯅꯪꯁꯨ ꯆꯦꯛ ꯑꯃꯇ ꯇꯧꯊꯣꯛꯎꯁꯤ꯫ ꯑꯁ ꯀꯩꯝ ꯇꯧꯔꯝꯃꯣꯏꯕ, ꯅꯪꯅ ꯄꯥꯈꯠꯈꯤꯕꯁꯤꯅ꯫ ꯄꯥꯈꯠꯄ ꯅꯠꯇꯦꯅꯦ, ꯅꯥꯏ ꯍꯥꯏꯗꯣ ꯃꯅꯨꯡꯗ ꯀꯩꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦ ꯍꯥꯏꯗꯣ ꯌꯦꯡꯊꯣꯛꯎꯁꯤ, ꯂꯥꯎ ꯊꯨꯅ꯫ ꯕ꯭ꯔꯦꯗꯦꯟꯅ ꯌꯥꯗ꯭ꯔꯗꯨꯅ ꯁꯤꯡꯊꯥꯁꯨ ꯆꯦꯛ ꯇꯧꯔꯤ꯫ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯃ ꯂꯧꯔꯒ ꯀꯩꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯍꯥꯏꯗꯅ ꯆꯦꯛ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕꯗꯤ ꯇꯧꯔꯝꯗ꯭ꯔꯤ꯫ ꯁꯅꯥꯁꯨ ꯃꯤꯅꯤꯠ 30ꯃꯨꯛꯀꯤ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯉꯝꯕꯅ ꯅꯥꯀꯟꯗꯨꯗ ꯐꯝꯗꯨꯅ ꯃꯥꯕꯨ ꯁꯪꯉꯝꯕꯗ ꯎꯕꯗ ꯃꯁꯥꯗꯨ ꯃꯨꯛꯇꯨꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯉꯝꯕꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯐꯦꯠ ꯀꯣꯟꯈꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ, ꯍꯧꯒꯠꯀꯦ ꯍꯥꯏꯗ꯭ꯔꯣ? ꯅꯪꯅ ꯑꯃꯨꯛ ꯃꯨꯛꯇ꯭ꯔꯁꯨ? ꯁꯦ ꯑꯩ ꯇꯧꯒꯦꯁꯦ꯫ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯒ ꯃꯣꯟꯗꯨ ꯕꯦꯠꯇ ꯉꯥꯔꯒ ꯃꯁꯥꯗꯨ ꯄꯥꯝꯕꯣꯝ ꯑꯅꯤꯗ ꯄꯥꯏꯗꯨꯅ ꯉꯥꯊꯍꯜꯂꯤ꯫ ꯃꯈꯨꯠꯇꯨꯅ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯛꯄꯗꯨꯗ ꯁꯅꯥꯗꯨ ꯉꯁꯥꯏ ꯅꯨꯡꯊꯥꯡꯅ ꯀꯟꯅ ꯄꯥꯏꯁꯤꯟꯈꯤꯕꯒꯤ ꯅꯥꯔꯗꯨꯅ ꯁꯨꯛꯆꯤꯜꯂꯛꯂꯤ꯫ ꯉꯝꯕꯁꯨ ꯃꯁꯥꯗꯨ ꯉꯥꯊꯍꯜꯂꯗꯨꯅ, ꯀꯩꯗꯧꯔꯒꯦ? ꯀꯩꯀꯩ ꯅꯥꯒꯦ? ꯈꯨꯗꯥꯡꯁꯤꯒ ꯄꯥꯝꯕꯣꯝꯁꯤꯒ ꯌꯥꯝ ꯅꯥꯏ꯫ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯕꯨ ꯌꯦꯡꯂꯨꯗꯦ꯫ ꯉꯝꯕ ꯅꯨꯟꯊꯗꯨꯅ ꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯌꯦꯡꯂꯛꯄꯗ ꯀꯟꯅ ꯄꯥꯏꯁꯤꯟꯈꯤꯕꯒꯤ ꯉꯛꯁꯪ ꯍꯦꯛ ꯉꯥꯡꯅ ꯃꯃꯤ ꯇꯥꯔꯝꯂꯤ꯫ ꯃꯈꯨꯠꯅ ꯉꯥꯡꯅ ꯇꯥꯔꯤꯕ ꯃꯃꯤꯗꯨꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯝꯂꯒ ꯇꯞꯅ ꯑꯃꯨꯛ ꯑꯟꯈꯠꯇꯨꯅ ꯁꯅꯥꯗ ꯌꯦꯡꯂꯛꯂꯤ꯫ ꯁꯅꯥꯁꯨ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯂꯤ꯫ ꯉꯝꯕꯅ ꯂꯤꯠꯂꯤꯕ ꯁꯅꯥꯒꯤ ꯀꯥ ꯍꯦꯟꯅ ꯆꯤꯟꯗꯕ ꯐꯨꯔꯤꯠꯇꯨ ꯈꯨꯗꯥꯡ ꯃꯄꯥꯗꯨ ꯇꯞꯅ ꯇꯥꯈꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯉꯝꯕ꯫ ꯃꯈꯨꯠꯀꯗꯤ ꯍꯥꯏꯔꯨꯔꯅꯨ, ꯃꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯕ ꯄꯥꯝꯃꯨꯅ ꯊꯝꯖꯔꯤꯕ ꯃꯥꯒꯤ ꯑꯉꯥꯎꯕ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯄꯤꯔꯤꯕꯤ ꯃꯥꯒꯤ ꯁꯅꯥꯒꯤ ꯍꯛꯆꯥꯡꯗ ꯑꯗꯨꯛ ꯊꯤꯅ ꯇꯥꯔꯝꯕ ꯃꯃꯤꯗꯨ ꯃꯥ ꯁꯥꯎꯔꯣꯏ ꯉꯝꯗ꯭ꯔꯤ꯫ ꯉꯧꯔꯣꯛ ꯉꯧꯕꯤ ꯄꯥꯝꯕꯣꯝꯗꯨꯗ ꯁꯪꯕ ꯑꯃ ꯌꯥꯎꯅ ꯈꯥꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯉꯝꯕ ꯅꯥꯀꯟꯒꯤ ꯈꯨꯗꯥꯡꯗꯨ ꯑꯃꯨꯛ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯆꯞ ꯃꯥꯟꯅꯅ ꯑꯗꯣꯝꯗꯁꯨ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯉꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯋꯥꯡꯃ ꯂꯥꯟꯈꯤꯗꯨꯅ ꯏꯒꯨꯝ ꯉꯥꯡꯂꯕ ꯃꯤꯠ ꯑꯅꯤꯗꯒꯤ ꯇꯥꯔꯛꯄ ꯄꯤꯗꯨꯅ ꯁꯅꯥꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯄꯣꯞ ꯄꯣꯞ ꯇꯥꯏ꯫ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯆꯩꯅꯥ ꯐꯥꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯊꯦꯡꯕꯣꯏ ꯊꯦꯡꯗꯕꯣꯏ ꯇꯞꯅ ꯈꯥꯝꯗꯦꯛꯂꯤꯕ ꯃꯄꯥꯗꯨꯗ ꯅꯥꯜꯂꯛꯂꯤ꯫ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯗ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯤ꯫ ꯁꯅꯥ ꯏꯉꯛ ꯉꯛꯅ ꯉꯝꯕꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯝꯕ ꯎꯄꯥꯏ ꯂꯩꯇ ꯆꯥꯛꯂꯤꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯇꯨ ꯇꯩꯅꯐꯝ ꯈꯪꯗ ꯔꯨꯝꯒꯤ ꯋꯥꯜꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯅꯥ ꯄꯥꯈꯠꯅ ꯌꯥꯜꯂꯤꯕ ꯗ꯭ꯔꯤꯞꯀꯤ ꯃꯔꯤꯗꯨ ꯐꯣꯏꯗꯜꯂꯝꯂꯒ ꯆꯪꯁꯤꯟꯗꯨꯅ ꯉꯝꯕꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯛꯂꯤ꯫ ꯇꯥꯝꯆꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ꯫ ꯅꯪꯕꯨ ꯁꯨꯛ ꯊꯤꯅ ꯆꯩꯅꯥ ꯄꯤꯔꯕꯁꯤ ꯐꯥꯎꯕ
ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯕ ꯑꯩꯁꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯕ ꯅꯨꯄꯥꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯇꯝꯆꯥ ꯂꯩꯕꯒꯤ ꯑꯩꯅ ꯍꯤꯡꯕ ꯉꯝꯕꯅꯤ ꯇꯝꯆꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯉꯝꯕ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯏ ꯈꯔ ꯈꯔ ꯇꯩꯔꯕ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯁꯅꯥꯒꯤ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯜꯂꯛꯂꯤ ꯃꯈꯨꯠ ꯈꯨꯕꯤ ꯑꯅꯤꯗꯨꯅ ꯂꯥꯝꯗꯨꯅ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯂꯤ ꯁꯅꯥꯁꯨ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯉꯝꯕꯒꯤ ꯄꯤꯗꯨ ꯇꯩꯊꯣꯔꯛꯄꯗ ꯗ꯭ꯔꯤꯞ ꯃꯔꯤ ꯐꯣꯏꯗꯠꯈꯤꯕꯒꯤ ꯏ ꯈꯔ ꯊꯣꯛꯂꯤꯕꯗꯨ ꯎꯕꯗ ꯉꯝꯕ ꯃꯈꯨꯠꯅ ꯏ ꯊꯣꯛꯏꯕ ꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯗꯨꯅ ꯀꯩꯅꯣ ꯀꯥꯏꯗ ꯇꯧꯕꯗ ꯁꯣꯛꯏꯗꯣ ꯑꯩ ꯗꯣꯛꯇꯔ ꯀꯧꯔꯨꯒꯦ ꯐꯠ ꯆꯠꯀꯦ ꯇꯧꯕꯗꯨ ꯁꯅꯥꯅ ꯀꯣꯟꯗꯨꯅ ꯐꯥꯔꯛꯂꯤ ꯑꯩ ꯀꯩꯝ ꯇꯧꯗꯤꯌꯦ ꯇꯝꯆꯥ ꯑꯗꯨꯝ ꯂꯩꯌꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯣ ꯆꯠꯈꯤꯅꯨ ꯑꯩ ꯏꯊꯟꯇ ꯂꯩꯕ ꯀꯤꯌꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯣ ꯇ꯭ꯔꯣꯃꯥ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯔꯛꯂꯤꯕ ꯁꯅꯥꯒꯤ ꯃꯇꯧꯗꯨ ꯉꯝꯕ ꯁꯅꯥꯕꯨ ꯆꯦꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤ ꯇꯝꯆꯥ ꯆꯠꯂꯣꯏꯌꯦ ꯅꯪ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯒꯦ ꯀꯞꯀꯅꯨꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯉꯝꯕꯅ ꯁꯅꯥꯕꯨ ꯊꯥꯡꯂꯗꯨꯅ ꯕꯦꯠꯇꯝꯅ ꯄꯨꯁꯤꯟꯕꯤꯔꯛꯂꯤ ꯑꯗꯨꯒ ꯁꯅꯥꯕꯨ ꯕꯦꯠꯇ ꯉꯥꯗꯨꯅ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯊꯝꯂꯒ ꯉꯁꯥꯏ ꯗ꯭ꯔꯤꯞ ꯌꯥꯜꯂꯝꯕꯒꯤ ꯅꯥꯀꯟꯗ ꯊꯝꯂꯝꯕ ꯂꯁꯤꯡ ꯈꯔ ꯂꯩꯔꯤꯕꯗꯨ ꯂꯧꯗꯨꯅ ꯈꯨꯠꯇ ꯊꯣꯛꯂꯤꯕ ꯏꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯛꯂꯤ ꯉꯝꯕ ꯁꯣꯛꯏꯕ ꯅꯥꯔꯤꯕꯗꯨ ꯎꯔꯒ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯤ ꯑꯃꯨꯛ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯐꯠ ꯐꯠ ꯍꯟꯊꯣꯛꯇꯨꯅ ꯇꯩꯊꯣꯛꯂꯤ ꯁꯅꯥ ꯉꯝꯕꯗꯨ ꯀꯞꯂꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯇꯞꯅ ꯀꯧꯔꯛꯂꯤ ꯇꯝꯆꯥ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯅꯥꯔꯕ ꯅꯟꯊꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯤ ꯉꯝꯕꯗꯨ ꯀꯞꯄꯤ ꯀꯩꯒꯤꯅꯣ ꯇꯝꯆꯥ ꯀꯞꯀꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ ꯉꯝꯕ ꯃꯄꯤꯗꯨ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯆꯤꯡꯂꯒ ꯇꯩꯊꯣꯛꯇꯨꯅ ꯁꯅꯥꯗ ꯌꯦꯡꯈꯠꯂꯛꯂꯤ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯕ ꯃꯤꯠ ꯑꯅꯤꯅ ꯄꯥꯃꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯑꯁꯨꯛ ꯄꯥꯝꯃꯨꯖꯕ ꯑꯁꯨꯛ ꯈꯣꯏꯗꯥꯖꯕ ꯊꯋꯥꯏꯃꯛꯇꯒꯤ ꯍꯦꯟꯅ ꯄꯥꯝꯃꯨꯅ ꯑꯩꯅ ꯂꯥꯠꯇꯨꯅ ꯊꯝꯖꯕ ꯅꯪꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯅꯥꯛꯈꯣꯡꯁꯤꯗ ꯇꯥꯍꯟ ꯇꯥꯗ ꯅꯪꯉꯣꯟꯗ ꯆꯩꯅꯥ ꯄꯤꯕ ꯑꯩ ꯏꯁꯥꯃꯛꯇ ꯄꯤꯕ ꯆꯩꯅꯥ ꯑꯣꯏꯔꯝꯂꯗꯤ ꯃꯥꯕꯨ ꯑꯩꯅ ꯉꯥꯛꯄꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯋꯥꯏꯗ ꯄꯤꯕ ꯆꯩꯅꯥꯗꯤ ꯃꯥ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯃꯥꯅ ꯉꯝꯕꯅ ꯀꯗꯥꯏ ꯐꯥꯎꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯉꯝꯕꯅ ꯑꯃꯨꯛ ꯀꯗꯥꯏ ꯐꯥꯎ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯈꯪꯍꯟꯕ ꯇꯥꯕꯅꯤ ꯇꯝꯆꯥ ꯃꯤꯒ ꯈꯟꯅꯒꯅꯨ ꯇꯝꯆꯥꯗꯤ ꯑꯁꯨꯛ ꯑꯄꯟ ꯌꯥꯕ ꯅꯠꯇꯤꯌꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯅꯪꯒꯤꯗꯃꯛꯇ ꯇꯝꯆꯥ ꯂꯩꯔꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯝꯇ ꯇꯧꯍꯜꯂꯣꯏ ꯑꯩꯅ ꯊꯦꯡꯅꯒꯅꯤ ꯑꯩꯅ ꯃꯥꯌꯣꯛꯅꯒꯅꯤ ꯑꯩ ꯂꯩꯌꯦ ꯁꯅꯥꯒꯤꯗꯤ ꯑꯩ ꯂꯩꯔꯤ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯉꯝꯕ ꯃꯃꯤꯠ ꯈꯥꯖꯤꯜꯂꯛꯂꯤ ꯃꯈꯨꯠꯇꯨꯅ ꯁꯅꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯁꯨ ꯂꯦꯞꯇ꯭ꯔꯤ ꯇꯟꯖꯥꯗꯨꯗ ꯁꯤꯡꯊꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯉꯝꯕꯁꯨ ꯁꯤꯡꯊꯥꯗ ꯌꯦꯡꯂꯗꯨꯅ ꯅꯪ ꯉꯥꯏꯍꯥꯛ ꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯣ ꯅꯪ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯑꯁꯤꯗ ꯄꯥꯔꯤꯒꯤ ꯃꯅꯥꯛ ꯐꯥꯎꯕ ꯆꯠꯂꯨꯒꯦ ꯕ꯭ꯔꯦꯗꯟ ꯂꯩꯍꯧꯕꯅꯤ ꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯣ ꯀꯩꯅꯣ ꯁꯅꯥꯒꯤꯁꯨ ꯆꯥꯕ ꯌꯥꯕ ꯈꯔꯒ ꯆꯠꯂꯤꯉꯩꯗꯨꯗ ꯂꯩꯔꯣ ꯀꯩꯝ ꯆꯥꯔꯝꯈꯤꯔꯣꯏ ꯑꯉꯥꯡꯁꯦ ꯕ꯭ꯔꯦꯗꯟ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯃꯣ ꯑꯗꯨꯗꯤ ꯍꯧꯒꯠꯀꯦ ꯇꯧꯕꯗꯨ ꯁꯅꯥꯅ ꯃꯈꯨꯠꯇꯨ ꯆꯦꯅ ꯄꯥꯏꯗꯨꯅ ꯐꯥꯔꯛꯂꯤ ꯉꯝꯕ ꯄꯥꯏꯔꯛꯂꯤꯕ ꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯇꯞꯅ ꯅꯥꯜꯂꯒ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯨꯀꯣ ꯇꯝꯆꯥ ꯀꯨꯏꯔꯣꯏ ꯐꯠꯂꯛꯑꯒꯦꯀꯣ ꯇꯝꯆꯥ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯪꯅꯤ ꯉꯝꯕ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯊꯣꯡꯖꯤꯟꯗ ꯕ꯭ꯔꯦꯗꯟꯒ ꯊꯦꯡꯅꯩ ꯉꯝꯕꯅ ꯆꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯛꯈꯤꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ ꯕ꯭ꯔꯦꯗꯟꯗꯨ ꯃꯅꯨꯡ ꯆꯪꯒꯦ ꯇꯧꯕꯗ ꯁꯤꯡꯊꯥꯅꯤꯡꯒꯦ ꯇꯧꯗꯨꯅ ꯆꯠꯃꯤꯟꯅꯧ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕ꯭ꯔꯦꯗꯟꯗꯨ ꯑꯃꯨꯛ ꯉꯝꯕꯕꯨ ꯇꯥꯟꯅꯔꯛꯂꯤ ICU ꯋꯥꯔꯗꯂꯣꯝꯗ ꯆꯪꯕꯒꯤ ꯃꯍꯨꯠ ꯄꯥꯔꯀꯤꯡꯗ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨ ꯑꯣꯏꯅ ꯊꯧꯗꯣꯛꯅꯕ ꯇꯧꯔꯤ ꯕ꯭ꯔꯦꯗꯟꯁꯨ ꯋꯥꯉꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯇꯣꯡꯈꯠꯂꯤ ꯉꯝꯕ ꯋꯥ ꯑꯝꯇ ꯉꯥꯡꯂꯛꯇꯦ ꯃꯃꯤꯠꯅ ꯏꯃꯨꯛ ꯃꯛꯁꯤꯟꯗꯨꯅ ꯒꯥꯔꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯊꯧꯔꯛꯂꯤ ꯃꯌꯨꯝ ꯌꯧꯕꯒ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯤ ꯕ꯭ꯔꯦꯗꯟꯁꯨ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯤ ꯉꯝꯕ ꯃꯥꯒꯤ ꯂꯣꯀꯔꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏꯁꯦꯟꯁ ꯒꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯥꯀꯟꯗ ꯅꯤꯡꯊꯤꯅ ꯊꯝꯂꯤꯕ ꯕꯨꯂꯦꯠꯇꯨ ꯐꯠ ꯐꯠ ꯃꯦꯒꯖꯤꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯞꯆꯤꯜꯂꯤ
ꯃꯇꯧꯗꯨꯗ ꯕ꯭ꯔꯤꯇꯦꯅ ꯃꯈꯨꯠꯇꯨ ꯐꯠ ꯐꯥꯔꯗꯨꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ. ꯑꯩ ꯉꯁꯤ ꯃꯤ ꯍꯥꯠꯀꯅꯤ.